Kuman Punsiba Oza, good evening. Good evening. Aina ngasi unajaiba oza se koi Manipurgi oinadi yamna academically kano oiba oza amane hana su koi Manipur University da physics ki professors oibiramba aduga matam khara koi vice chancellor oina su pubiramba aduga hauji na koi Meetei tribe restoration committee gi president oina su pubiriba ming oina panjarabada oza Kangujam Yugindro oza ngasi unajaga oza dagi koina khangjaningba haibadi koi mayamna khangdabasu yadaba haidi media da social media da khangnaba mayam dilera koi sometimes kari haini bhana sagatpa ibasu mayam thingnajai madu su clear tawbibu oina se direct kano du pusanjara abada akoi ki yamna controversial oriba the Anglo Kuki war hadi kaina pannaba ado exactly koina laksaning badi Kuki Rebellion 1970 dagina 1919 faugisi maninga mamanga da kamaina samjanaraga aduga masina akoi Manipur da overall da kamaina impact laktana akoi je operation hadi omsaknaba moina adagidi chayetnaba moina adagidi akoi da aki khangbo oina leiriba mayam je oza sigi knowledge adagidi ozada leiriba lairik mayam sigigi refer tawraiga actual information factual loiba achumba information do oza koi mayam punna khangmina nabgi tanja pibi da maksu yam thagachari ozana masi macha khaina sigi only koi Kuki Rebellion 1917 19 da focus tawro oza amtang thambi oza Kuki Rebellion si kainugi 1917 dagi 1919 bo admaina chai ama makhai admaina chathegiba tumba rebellion ni si koigi Meetei da koi khongjai lal hain jo admaina koigi tharom kumba da kai da admaina thengni sigi aina mayam da sumkhan sigi Kuki Rebellion si karino masina koigi Meetei da si rebellion si ki manungi wakhalon ji khanga tungi koigi Meetei na kari masidigi koina chekhalawuna kari chekhalawuna kari para tambe mutu tungda koigi Meetei singbu ngakchana bi dongta masidigi koina kari chekhan thrang lokhalobu yai habise gi matangda ina koigi Kuki Rebellion si matangda koigi kainona koigi government India na phongba kaino sing lyric sing adi gazetteer sing adi Manipur gi British ki records sing adi Burmese records adagi amo koigi United Kingdom da UK da leiba records adagi koi British ki koi Simla da leiba army headquarters da leiba matuki records mayam da yanga masi matang da yamna kopna thijanjaru ba haidare adeda koigi Kuki Rebellion si yamna phajadaba manungi wakhalol lama thengne wakhalon ji thengne ji koigi kaino sigi war sigi horokpasi koigi lakana yardi koigi Manipur se mukoina sigi lanji tawraga Manipur se pulap loksalaga mukoina mokogi dreamland oiba Kuki land se mogi hebagi adumbagi wakhalon je mokogi lyric sing degi koina chapchan phangi ado sideda si kamai tawraga mokogi wakhalon je oireibna haidi matang ai chorako kitang tamjage akoigi Meetei se koigi yamna koigi pulap oina thangda tada adagi tai yamna hisingba adumba kaino koigi race amani adubo suamna hisingamba adumba sumba race koigi Anglo Manipur war koigi 1891 da thokiba koigi Manipur amadi British ka thongna giba lanji da koigi Manipur na Meitei gi basina manamoidana koigi Manipur se matam khara tha mari mangadi koina British na lokselun matungda asagi koi Augusta koigi government British government India na kaino se proclamation ma thoga Manipur se koigi state se regrant awe mohana state se mo hanjalal matam dadi koi hanjalai ba state di koi princely state ha tare mogi conditions di koi sanadaina aina bi dugi conditions da binding torga mane leigado ba dumba state mo eba adu princely state ma oibi fium dan maina hanjan ka adumana hanjan mane sumba princely state che koigi India na kaino British na
India thadom about 565 princely states ne Manipur zo adugi manungda amani ada akoigi Anglo Manipur war si hek kaino si loikhro matungda akoina sahib akoina halu sina maram oidana akoigi sahib sina akoigi marakta akoina palingi marap akoi princely state mo oidingi marak sideida akoigi April 30 1891 da akoigi kaino si akoigi kaino na sida palba British ki akoigi military ki regime haitare maduna akoigi sida leiba Meetei sida leiba nomai myam se loina pikalo idana meet within a week time haitare adu nomai si pula khongka ki matamda Meetei ki Manipur de pula poina 400 nomai se loina khongat kieba khong matamda a jingdal leiba nomai sing ji about 1000 amuk de wini hai madu khongong ngombi de leibe nomai sing do sidagi leiba khongka leiba tamdei khongka leiba mayam de loi khonglo do loi jo destroy loi tawe destroy je adu jingina duaina kaino tawidre adu dadi loina khoigi Meitei na kanjaram ba mayam je Meitei la mi khoigi kaino ina khoi hana de chai kya de ge dum loyamba matam de dum la ba khoi lalup system ina dum la ko ni lalup system si ki makha si de khoigi nithogi service pi de ya de hida leiba kaino me se lebak si de leiba nipa khudingna chai tra te na bubo ki mong da leiba nipa khudingna mini phuni mong da tarani di sabi nithogi service pi de compulsory ni mountain mai de ado lai thabak tawwa te thabak tawya ya ba mayam tawka army ki service maruini am kuna army ki service simba system sim maram moidana koi Meitei lami se nithong ne hek haibade Meitei lami yam phangi yam kalli adumba khoigi sida engine oina drive tawriba khoigi chana phatak Meitei ki kuiroi chana phatak se lalup kowi lalup se April 29 1892 da si lalup se muthakre si muthak loina khoigi leijaram ba hane ka Meitei lami mayam se loina complete dismantle tawkre dismantle loi muthakre matung dai di muthakre adu chingina ni nungoi sing du loi lokhatana maina leire maru da ching da nungoi pi si mo Kuki sing de pi kaino sing de naga sing de pi di Kuki ngak tane yam pi di mayam je adu Kuki sing de nungoi sing de dum lehore adana koi ching de di mok lam matamda khoigi nen thongchu loi muthakhrabni praja khakta khulai jam ta pahendrabni ada ching de gi de kamai da taroge bu khoigi maruira Kuki de hiri de chieftainship na mo khoi de lei adi da lei bi da khoigi chief sing sina khoi ningthau were orka da mai gi maigi macha masu sing se ke bu mana ningthau mapana halo chalak matamda asagi macha npa amda chip pi hra to pa macha npa sing so mok lam ate te hong do ga chip loi o heli mai to na chip mayam mathang chen reaction chip mayam le chuba chip mayam se koi hiri di chip ten chip en kawi adu mana koi gi chip mana ko liba mai khunggang ching da chip sina mai gi village army si loi ninkhali village army mayam je aduna chip che chahum leidare chahum ki village lerani adu de moi village army mo loi le aduna adu nongoi loi pai bu ngak tari loi aduga chip mayam si ki khwai gi kok ke he horok gi chip ahu bi dana koi chip pi ba na moi khangni pipa na khangna ba du mai chip am de mai le aduna ching gi di moi gi oi film do dum kemta kai hok da bai da re mai traditional system akoi gi na Meitei gi na loina thugai gi ba adar lai ga na akoi gi princely state moina oina akoi gi kaino da gi September da gi di akoi di princely state amoina dum le September na kaino da gi 1891 de princely state roina le kom tamda akoi gi 1907 da gi di akoi gi Chosan Maharaj na full loina dum thabak taw hore maruk full loina thabak taw kanda tamdu the ihana but seen as a rule for management of the state of Manipur 1907 na maina seen ga male me le kan matam khar le ka 19 kaino da 1916 da maduda rule ano chalai bisuna rules for the management of the state of Manipur na masigi rules ni sida si rules na maru in hari se Manipur da lai pulab se ki pula kaino se His Highness the Raja will be responsible for the administration of the state and he will be assisted by a darbar which will be presided by president
ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯆꯤꯡꯁꯨ ꯆꯤꯡꯒꯤ ꯂꯝꯁꯨ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯤꯗꯩꯗ ꯑꯗꯨꯝ ꯆꯤꯡꯁꯨ ꯃꯥꯒꯤ ꯗꯔꯕꯥꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯀꯩꯅꯣ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤ ꯄꯤꯅꯤ ꯍꯥꯏꯔꯒꯁꯨ ꯂꯩꯖ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯑꯣꯟ ꯕꯤꯍꯥꯐ ꯑꯣꯐ ꯗꯤ ꯔꯥꯖꯥꯅꯦꯕ ꯑꯣꯟ ꯕꯤꯍꯥꯐ ꯑꯣꯐ ꯗ ꯔꯥꯖꯥ ꯍꯥꯏꯅ ꯑꯩꯅ ꯔꯥꯖꯥꯅꯤ ꯑꯗꯨ ꯑꯔꯨꯕ ꯃꯦꯇꯔꯗꯗꯤ ꯅꯤꯡꯊꯧꯒ ꯂꯣꯏ ꯇꯥꯟꯅ ꯅꯤꯡꯊꯧ ꯀꯥꯟꯕ ꯌꯥꯗꯦ ꯑꯔꯨꯕ ꯃꯦꯇꯔꯗꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯨ ꯀꯩꯅꯣꯗ ꯕ꯭ꯔꯤꯇꯤꯁꯇ ꯃꯔꯨꯑꯣꯏꯅ ꯁꯤꯟꯅꯔꯤꯕꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯇꯝꯗ ꯂꯩꯕꯒꯤꯅ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯑꯃꯇ ꯂꯩꯇꯦ ꯆꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯅꯣꯡꯃꯩ ꯂꯣꯏ ꯄꯥꯏ ꯂꯩꯌꯦꯁꯦ ꯈꯪꯉꯦ ꯈꯪꯉꯣꯟꯂꯦ ꯃꯁꯤꯗ ꯍꯦꯟꯗꯜ ꯇꯧꯕꯁꯨ ꯃꯣꯏꯒꯤ ꯃꯇꯝꯗꯨꯗ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯗꯩ ꯒꯨꯈꯥ ꯔꯥꯏꯐꯜꯁ ꯁꯨꯝꯕꯁꯤꯅ ꯑꯗꯨꯝ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯅꯦꯅ ꯈꯟꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯤꯡꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤ ꯃꯔꯨꯑꯣꯏꯅ ꯕ꯭ꯔꯤꯇꯤꯁꯅ ꯃꯣꯏ ꯐꯣꯔꯁ ꯂꯩꯕꯅ ꯃꯈꯣꯏꯅ ꯄꯥꯏꯒꯦꯅ ꯄꯥꯏꯕꯅꯤ ꯑꯗꯨ ꯑꯣꯚꯔꯑꯣꯜ ꯑꯣꯏꯕ ꯄꯨꯂꯞꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯂꯣꯏ ꯂꯩꯕ ꯉꯥꯛꯇꯅꯤ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯥꯟꯃꯤ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤꯡꯅ ꯂꯧꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯔꯤꯕꯦꯂꯤꯌꯟꯁꯤ ꯃꯃꯤ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯁꯦ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯁꯦ 1914ꯗꯒꯤꯅ 1918ꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯑꯣꯐꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥꯅꯅꯦ ꯋꯥꯔ ꯑꯣꯐꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ 1917ꯒꯤ ꯍꯧꯔꯛꯄ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯒꯣꯕꯔꯅꯔ ꯑꯁꯥꯝ ꯒꯣꯔꯃꯦꯟꯒꯤ ꯊ꯭ꯔꯨꯗ ꯃꯅꯤꯄꯨꯔꯒꯤ ꯃꯍꯥꯔꯥꯖꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯇꯦꯡ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯀꯩꯅꯣꯁꯦ ꯃꯇꯦꯡ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝ ꯃꯇꯦꯡ ꯄꯤꯕꯤꯌꯨ ꯑꯥꯔꯃꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯇꯩ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯣꯆꯥꯟ ꯃꯍꯥꯔꯥꯖꯅ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃꯤꯂꯤꯇꯔꯤ ꯄꯨꯂꯤꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁ꯭ꯇꯦꯠ ꯃꯤꯂꯤꯇꯔꯤ ꯄꯨꯂꯤꯁꯁꯤ ꯌꯥꯝꯗꯦ ꯑꯕꯥꯎꯠ 400ꯁꯤ ꯃꯅꯨꯡꯗ 316ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯏꯟꯐꯦꯟꯇ꯭ꯔꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯕ ꯏꯟꯐꯦꯟꯇ꯭ꯔꯤꯗꯨ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯗꯕꯜ ꯀꯝꯄꯅꯤ ꯏꯟꯐꯦꯟꯇ꯭ꯔꯤ ꯀꯧꯏ ꯗꯕꯜ ꯀꯝꯄꯅꯤ ꯏꯟꯐꯦꯟꯇ꯭ꯔꯤ ꯑꯅ ꯁꯤꯗ ꯂꯣꯏꯅ ꯊꯥꯗꯣꯛꯀꯗꯕ ꯁꯤꯗꯩꯗ ꯈꯤꯇꯪ ꯑꯣꯐꯤꯁ ꯌꯦꯡꯉꯣꯅ ꯃꯤ ꯑꯃ ꯑꯅꯤꯗꯪ ꯂꯩꯍꯧꯔꯦ ꯑꯗꯨ ꯂꯣꯏꯅ ꯑꯩꯈꯣꯏꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅ ꯂꯩꯖꯔꯤꯕꯁꯤꯗꯤ ꯁꯤꯚꯤꯜ ꯄꯨꯂꯤꯁ ꯁ꯭ꯇ꯭ꯔꯦꯡꯁꯨ 50ꯃꯨꯛꯇꯅꯤ ꯂꯩꯔꯤꯁꯦ ꯑꯃꯠꯇ ꯀꯩꯁꯨ ꯂꯩꯇꯦ ꯑꯇꯩꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯑꯟꯑꯥꯝ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯔꯦ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯁꯤꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅꯦꯅ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜꯗ ꯂꯩꯔꯤꯁꯦ ꯐꯣꯔꯠ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯀꯪꯂꯥꯗ ꯂꯩꯕꯅꯤ ꯁꯤꯒꯤꯁꯨ ꯃꯔꯨꯑꯣꯏꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯕ ꯃꯤꯁꯤꯡꯁꯦ ꯑꯥꯗ ꯆꯠꯇ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄ ꯆꯠꯇꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ 4000ꯒꯤ ꯃꯅꯤꯄꯨꯔ ꯂꯦꯕꯔ ꯀꯣꯞꯁ ꯍꯥꯏꯅ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯑꯥꯗ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯗꯨꯃꯥꯏꯅ ꯑꯌꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯄꯤꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯀꯃꯤꯠꯃꯦꯟ ꯑꯃ ꯇꯧꯈꯤꯕ ꯇꯧꯕ ꯃꯇꯝꯗ ꯁꯤꯒꯤ ꯂꯦꯕꯔ ꯀ꯭ꯔꯣꯞꯁꯤꯒꯤ ꯑꯣꯏꯕ ꯂꯤꯗꯔ ꯀꯩꯅꯣ ꯂꯤꯗ ꯇꯧꯔꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯄꯨꯒꯗꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯠ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯔꯨꯑꯣꯏꯕ ꯁꯤꯐꯥꯏꯁꯤꯡ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯃꯁꯛ ꯅꯥꯏꯕ ꯁꯤꯐꯥꯏꯁꯤꯡ ꯉꯥꯛꯇꯅ ꯄꯨꯒꯗꯕꯅꯤ ꯑꯗꯨꯗ ꯏꯍꯥꯟꯕꯒꯤ ꯁꯤ ꯊꯥꯗꯣꯛꯈꯤꯗꯣꯔꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯄꯨꯔꯥ ꯀꯩꯅꯣꯁꯦ ꯁꯤꯗ ꯐꯣꯔꯁ ꯑꯝꯇ ꯂꯩꯔꯣꯏ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗ ꯇꯣꯉꯥꯝꯁꯨ ꯑꯃꯨꯛ ꯃꯣꯏ ꯃꯇꯝꯗꯨꯗ ꯁꯟꯗꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯥꯡꯉꯝ ꯀꯩꯅꯣ ꯁꯅꯥꯖꯥꯎꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯨꯝ ꯀꯨꯀꯤ ꯉꯥꯏꯇꯅ ꯈꯔ ꯇꯤꯟꯅ ꯈꯣꯠꯅꯕ ꯇꯧꯕ ꯀꯩꯅꯣꯁꯦ ꯃꯅꯤꯄꯨꯔ ꯁꯤꯗꯩꯗ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧꯁꯦ ꯀꯔꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯁꯤꯗꯤ ꯑꯥꯗ ꯃꯥꯏꯊꯤꯒꯗꯣꯔꯤ ꯈꯣꯠꯇꯧꯒꯗꯣꯔꯤ ꯁꯨꯝꯕ ꯃꯌꯥꯝ ꯑꯃꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯔꯤꯃꯔ ꯑꯃꯁꯨ ꯑꯗꯨꯝ ꯁꯟꯗꯣꯛꯄ ꯑꯗꯨꯅ ꯑꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔ ꯑꯥꯗ ꯆꯠꯈꯤꯗ ꯃꯤ ꯃꯌꯥꯝꯁꯦ ꯑꯥꯗ ꯆꯠꯈ꯭ꯔꯦ ꯕ꯭ꯔꯤꯇꯤꯁ ꯌꯥꯝ ꯁꯣꯜꯂꯦ ꯃꯥꯏꯊꯤꯒꯗꯣꯔꯦ ꯑꯗꯨ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯃꯩꯇꯩꯁꯨ ꯑꯝꯇ ꯃꯤꯁꯤ ꯐꯣꯔꯁ ꯂꯩꯇ꯭ꯔꯦ ꯑꯗꯒꯤ ꯁꯤꯗ ꯂꯩꯒꯗꯧꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯥꯡꯕꯨꯁꯨ ꯃꯌꯥꯝ ꯑꯃ ꯆꯠꯊꯣꯛꯈꯤꯗꯣꯔꯦ ꯁꯤꯗ ꯂꯩꯍꯧꯗꯣꯏꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯕꯒ ꯌꯥꯝ ꯍꯅꯨꯕ ꯈꯔꯒ ꯃꯔꯛꯀꯤ ꯑꯣꯏꯕ ꯑꯦꯛꯇꯤꯚ ꯑꯣꯏꯒꯗꯧꯕ ꯌꯥꯝꯅ ꯀꯥꯡꯕꯨꯗꯤ ꯂꯣꯏ ꯆꯠꯈꯤꯗꯣꯔꯦ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗꯩꯗ ꯀꯩꯅꯣꯁꯦ ꯃꯅꯤꯄꯨꯔꯁꯤꯗ ꯁꯤꯗꯩꯗ ꯔꯦꯠ ꯇꯧꯍꯧꯔꯒ ꯂꯧꯍꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯒꯤ ꯑꯃꯨꯛ ꯒꯣꯜꯗꯟ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯅ ꯃꯈꯣꯏ ꯋꯥꯛ ꯑꯥꯎꯠ ꯇꯧꯋꯤ ꯁꯤ ꯋꯥꯛ ꯑꯥꯎꯠ ꯇꯧꯔꯛꯄꯁꯤ ꯁꯤꯒꯤ ꯄꯥꯎꯁꯤ ꯐꯖꯅ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆꯀꯤ 8 1917ꯗ ꯀꯨꯀꯤ ꯃꯌꯥꯝꯁꯤꯒꯤ ꯈ꯭ꯋꯥꯏ ꯀꯨꯀꯤ ꯃꯌꯥꯝ ꯆꯤꯞꯁ ꯃꯌꯥꯝꯁꯤ ꯈ꯭ꯋꯥꯏ ꯃꯀꯣꯛꯁꯤ ꯄꯤꯕꯥ ꯍꯥꯏꯇꯥꯔꯦ ꯆꯤꯞꯁ ꯃꯌꯥꯝꯁꯤ ꯈ꯭ꯋꯥꯏ ꯃꯀꯣꯛꯁꯤ ꯀꯩꯅꯣꯒꯤ ꯆꯦꯟꯆꯣꯛꯄꯥꯜ ꯗꯣꯡꯖꯦꯜ ꯀꯧꯏ ꯆꯦꯟꯆꯣꯛꯄꯥꯜ ꯗꯣꯡꯖꯦꯜꯅꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯁꯥꯟ ꯍꯥꯏꯕ ꯑꯩꯁꯥꯟ ꯑꯗꯨꯒꯤ ꯀꯩꯅꯣꯅꯤ ꯀꯨꯀꯤ ꯆꯤꯞꯅꯤ ꯑꯩꯁꯥꯟ ꯑꯗꯨꯒꯤ ꯀꯨꯀꯤ ꯆꯤꯞꯅꯤ ꯃꯥꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯆꯤꯞꯁ ꯃꯌꯥꯝꯒꯤ ꯀꯪꯀ꯭ꯂꯦꯞ ꯑꯃ ꯇꯧꯏ ꯑꯁꯤ ꯀꯪꯀ꯭ꯂꯦꯞꯁꯤꯗ 23 ꯀꯨꯀꯤ ꯆꯤꯞꯁ ꯃꯌꯥꯝ ꯂꯥꯛꯑꯦ ꯀꯨꯀꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯥꯛꯑꯀꯥꯟꯗ ꯃꯥꯅ ꯐꯖꯅ ꯃꯗꯨ ꯈꯟꯅ ꯅꯩꯅ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯨ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯦ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯀꯥꯟꯗ ꯃꯥ ꯆꯦꯟꯆꯣꯛꯄꯥꯜ ꯗꯣꯡꯖꯦꯜꯅ ꯍꯟꯗꯛꯀꯤ ꯂꯩꯔꯤꯕ ꯒꯣꯜꯗꯟ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤꯗ ꯁꯤꯖ ꯇꯧꯔꯒ ꯃꯅꯤꯄꯨꯔꯁꯦ ꯑꯣꯀꯨꯄꯥꯏ ꯇꯧꯍꯧꯒꯗꯕꯅꯤ ꯑꯗꯨ ꯕ꯭ꯔꯤꯇꯤꯁ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧꯕꯨ ꯉꯥꯛꯏꯕ ꯕ꯭ꯔꯤꯇꯤꯁ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ ꯑꯗꯨꯅ ꯁꯤꯗ ꯂꯩꯕ ꯀꯨꯀꯤꯁꯤꯡꯁꯦ ꯂꯦꯕꯔ ꯀꯣꯔꯞꯁꯇ ꯑꯃꯠꯇ ꯌꯥꯎꯕ ꯌꯥꯔꯣꯏꯗꯕꯅꯤ
haina mana ado sengko do jeng mangna ji haiba orders is man I ma hai che no Kuki should respond to the call of the British to go to France, but rather they should make preparation to wage war against the British and sumaina si ko che kala ba like yaw ga si hai wa like sina sigi like the wall of Kuki people by PS Hokip the PS Hokip se kana noi bu Kuki national organization su ki president ni hui su to riba group do adu ki president du ki president ko mani ibal la ni han su mani I ba jalinga mai lai phawam su le ko 1998 phong ba lai su le ado sida haiba po se mark tana ti atopa like bogi Kuki scholars iba like sing mayama ma say for example sidasu in the Anglo War 1970 to 1990 the political and economic history of the Kukis of Manipur like some the Kukis of the northeast of India politics and cultures sina singba atopa ina istepu thokchai fi like na to atopa like mayam chu hai mayam che dum synchronize loi tawi the information loi chumme do adu hai ba po che chumme chu confirmation krai lege bu kaino la British ki political agent ki report mu yaw me wrong adu hai information pura chumma bu do man ani se man chumma adu chumma si chumba sina mar mo idana adu di kai tore asagi sirida akogi labor corps ihambagi 2000 the ching the 2000 se maru in ching the lokalaga ma akogi nithona hagen tawi thagam ta kogi Kuki jamdi naga sing the maru in tholo lago naga sing the haro holo thole no complaint nothing aduga Kuki sing sina tholo bi yade adu the lago ta yam kan haina khon tawro kan konang da about 700 60 more vaina so ang thole te le mo sina naga de lising abaga lising wa chani 1200 thalo thole adara si report na kogi British ki ada kogi kaino da British na phongwa kaino da dum mogi army ki records da dum yaure leise aduga mo asana rifles ki kaino officers singa pulaga ada mai 2000 da tharga mai chakhi ba adu me kaino ki 1970 da chakhi me 1970 ado cha go dung da adu pathang chuba 2000 jana Meetei si da leiba plane da leiba Meetei sing ji da mark si khongkalaga second corps si tha ge na omotam ada sagi la la pun han gre ba la ko han gi dana Kuki Rebellion ja horak dana da gano tha gi re ba tha gi de si da mari mara yam ta nithogi order in the matam da Kuki kaino sina British ki political agent matam na JC Higgins ko political agency adra chigi kaino ji am nungai ki da bai tare nungai ki to maramna kawi lakte lakta de kai to gebu chagi mani October 17 or mane October 17 1917 che da kaino se chagi kaino sina political agent of JC Higgins na akoigi for assault rifles ki sipai 81 rifles sipai 81 loina aduge under the command of the Hilly ko Hilly command makha da uchiki kaino sida Mumbai da chalaga akoigi pau Mumbai ki chiefs oiba mulkhup paise masi laoi chi ade masi hana kaino toruge na faruge na October ki kaino se October kaino da October ki 14 1917 da ma chapani other station tawraga mai ma thi bu humba kai ki ma lao ko hunba kholamba mayam ma lao ya de ta queen su ngai re chuak su lao ya de so badagi ma leba ase khulru gi kaino mayam se jum mayam loi mai tha to poloi na mal chang mayam se manghan ta laga twai to na ati di thak laki lakamatam dai di kai torgi bo sai gi Kuki mayam na chi le ka ma adu gi tawribo kaino di sumain to ga kihan basina maram moiraga kogi Higgins wakandi ate mayam jo haibudu inni adum mathang mai tholak chani haibi wakanduni adu onna tena chakrabdo chakraka de masi torga Kuki mayam do moi han already point che tu leibani na loino punjan na baina kaino se kaure adu Kuki na leisi Manipur ta na te leisi da kogi somra trek kaina sang trek kama
ꯂꯩ ꯑꯁꯥꯝꯗ ꯂꯩꯔꯦ ꯑꯗꯨ ꯂꯣꯏꯅ ꯕꯔꯃꯥꯗ ꯂꯩꯔꯦ ꯌꯥꯝ ꯆꯥꯎꯈ꯭ꯔꯕꯖꯥꯠꯅꯤ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡ ꯃꯣꯏꯒꯤ ꯕ꯭ꯔꯗꯔꯁ ꯂꯩꯕ ꯃꯤ ꯃꯌꯥꯝꯁꯤꯗꯤ ꯃꯗꯨ ꯂꯩꯕ ꯃꯌꯥꯝꯗꯨ ꯂꯣꯏ ꯀꯧꯔꯦ ꯀꯧꯗꯅ ꯑꯩꯈꯣꯏꯒꯤ ꯆꯥꯆꯥꯠ ꯍꯥꯏꯕ ꯑꯩꯈꯣꯏ ꯆꯥꯆꯥꯠ ꯍꯥꯏꯇꯥꯔꯦ ꯆꯥꯆꯥꯠꯀꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯆꯤꯞꯁ ꯃꯌꯥꯝꯁꯦ 150 ꯀꯨꯀꯤ ꯆꯤꯞꯁ ꯑꯗꯨꯒ ꯄꯨꯂꯞꯇꯀꯣ ꯃꯣꯏꯅ ꯀꯩ ꯀꯧꯒꯦꯕꯨ ꯀꯨꯀꯤ ꯋꯥꯔ ꯀꯥꯎꯟꯁꯤꯜ ꯀꯧꯏ ꯀꯨꯀꯤ ꯑꯗꯨ ꯄꯨꯂꯞ ꯑꯣꯏꯅ ꯈꯟꯅꯅꯔꯒ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯄꯨꯂꯞ ꯌꯨꯅꯥꯏꯇꯦꯗ ꯑꯣꯏꯔꯒ ꯂꯥꯟꯁꯦ ꯐꯧꯔꯁꯤ ꯍꯥꯏꯗꯅ ꯃꯗꯨꯗ ꯗꯤꯁꯤꯖꯟꯁꯦ ꯂꯦꯞꯄꯦ ꯂꯦꯞꯄꯤꯕ ꯗꯤꯁꯤꯖꯟꯁꯦ ꯑꯩꯈꯣꯏꯒꯤ ꯅꯕꯦꯝꯕꯔꯒꯤ 1917ꯒꯤ ꯅꯕꯦꯝꯕꯔꯒꯤ ꯂꯥꯁ ꯋꯤꯛꯁꯤꯗ ꯂꯦꯞꯄꯦ ꯂꯦꯞꯄꯗꯗꯤ ꯀꯨꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯝꯕꯔ 1917ꯗ ꯑꯩꯈꯣꯏꯒꯤ ꯏꯊꯥꯏꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯣꯔꯦꯁ ꯇꯣꯜ ꯑꯣꯐꯤꯁꯇ ꯃꯁꯤ ꯑꯦꯇꯦꯛ ꯇꯧꯏ ꯑꯗꯨ ꯂꯨꯠ ꯄꯥꯠ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯗꯨ ꯃꯤꯗꯤ ꯍꯥꯠꯀꯦ ꯇꯧꯕꯗ ꯀꯩꯅꯣꯁꯦ ꯐꯪꯈꯤꯗ꯭ꯔꯦ ꯐꯪꯉꯀꯥꯟꯗ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯂꯨꯠ ꯄꯥꯠ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯒꯅꯨꯒꯤ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯒꯅꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯦ ꯑꯦꯇꯦꯛ ꯑꯗꯨꯝ ꯃꯊꯛ ꯇꯧꯔꯦ ꯑꯗꯒꯤ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯧꯔꯦ ꯑꯗꯒꯤ ꯈꯧꯄꯨꯝꯒꯤ ꯏꯟꯁꯄꯦꯛꯁꯟ ꯕꯪꯂꯣ ꯑꯦꯇꯦꯛ ꯇꯧꯔꯦ ꯑꯗꯒꯤ ꯇꯦꯡꯅꯧꯄꯜ ꯏꯟꯁꯄꯦꯛꯁꯟ ꯕꯪꯂꯣ ꯇꯧꯔꯦ ꯑꯗꯒꯤ ꯄꯂꯦꯟ ꯏꯟꯁꯄꯦꯛꯁꯟ ꯕꯪꯂꯣ ꯇꯧꯔꯦ ꯑꯗꯒꯤ ꯇꯦꯡꯅꯧꯄꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯆꯤꯡꯉꯦ ꯑꯗꯨ ꯁꯤꯒꯨꯝꯕ ꯃꯐꯝ ꯑꯃ ꯁꯤꯔꯤꯁꯨ ꯂꯣꯏ ꯁꯟꯗꯣꯛꯅ ꯑꯣꯜꯃꯣꯁ ꯃꯇꯝꯁꯦ ꯀꯥꯟꯅꯗꯅ ꯁꯣꯝꯗ ꯇꯧꯔꯤꯉꯩ ꯑꯃ ꯁꯣꯝꯗ ꯃꯣꯏꯔꯥꯡ ꯁꯣꯂꯣꯝꯗ ꯇꯧꯔꯤ ꯇꯃꯦꯡꯂꯣꯡꯗ ꯇꯧꯔꯤ ꯃꯇꯝꯗ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯇꯧꯕ ꯁꯥꯏꯃꯜꯇꯦꯅꯁ ꯑꯣꯜ ꯁꯥꯏꯃꯜꯇꯦꯅꯁꯅꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯁꯥꯏꯃꯜꯇꯦꯅꯁ ꯇꯧꯕ ꯃꯇꯝꯗ ꯁꯤꯗ ꯇꯧꯕ ꯑꯗꯩꯗꯤ ꯀꯌꯥꯝ ꯊꯥ ꯑꯩꯈꯣꯏꯒꯤ ꯇꯦꯡꯅꯧꯄꯜꯒꯤ ꯄꯨꯂꯤꯁ ꯍꯕꯤꯜꯗꯥꯔ ꯁꯤꯔꯦ ꯍꯕꯤꯜꯗꯥꯔꯁꯦ ꯑꯗꯨ ꯁꯤꯐꯥꯏ 3ꯅꯤ ꯑꯗꯩ ꯈꯧꯄꯨꯝꯒꯤ ꯕꯪꯂꯣꯒꯤ ꯆꯧꯀꯤꯗꯥꯔ ꯁꯤꯔꯦ ꯃꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯇꯝꯗꯨꯗ ꯁꯤꯚꯤꯜ ꯃꯤ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯇꯦꯡꯅꯧꯄꯜ ꯕꯪꯂꯣ ꯃꯩ ꯊꯥꯈ꯭ꯔꯦ ꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗ ꯂꯩꯕ ꯀꯩꯅꯣꯁꯦ ꯐꯤꯕꯝꯁꯦ ꯖꯅꯋꯥꯔꯤ ꯑꯗꯨꯋꯥꯏꯗ ꯌꯥꯝ ꯁꯣꯛꯆꯜꯂꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯃꯦ 1917 ꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯊꯛꯀꯥꯏꯗ ꯍꯦꯛꯇ ꯀꯔꯤ ꯃꯐꯝꯗ ꯃꯤ ꯇꯛꯀꯠꯇꯅ ꯍꯜꯂꯛꯄꯅꯦꯕ ꯍꯜꯂꯛꯏꯁꯤ ꯀꯩꯗꯧꯔꯒꯦꯕꯨ ꯉꯁꯥꯏꯒꯤ ꯆꯤꯔꯨꯒꯤ ꯈꯨꯜꯗ ꯑꯦꯇꯦꯛ ꯇꯧꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯈꯨꯜ ꯃꯌꯥꯝ ꯑꯃ ꯍꯥꯠꯄ ꯑꯗꯒꯤ ꯑꯃꯨꯛ ꯑꯦꯗꯁꯟꯗ ꯎꯈ꯭ꯔꯨꯜ ꯂꯣꯝꯗꯁꯨ ꯍꯜꯂꯛꯏ ꯑꯗꯒꯤ ꯊꯧꯕꯥꯜ ꯑꯁꯣꯝꯗ ꯌꯥꯝꯈ꯭ꯔꯦ ꯃꯐꯝ ꯁꯦꯃꯜꯇꯦꯅꯁꯂꯤ ꯑꯦꯇꯦꯛ ꯇꯧꯔꯀꯥꯟꯗ ꯁꯤꯗ ꯂꯩꯕ ꯐꯤꯕꯝꯗ ꯃꯌꯥꯝ ꯂꯩꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯐꯣꯔꯦꯁ ꯔꯥꯏꯐꯜꯁꯦ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯤꯁꯨ ꯌꯥꯝꯗ꯭ꯔꯦ ꯑꯌꯥꯝꯕ ꯄꯨꯆꯥ ꯑꯗꯣ ꯊꯥꯔ ꯔꯥꯏꯐꯜ ꯀꯣꯏꯃꯥꯗꯒꯤ ꯀꯧꯔꯦ ꯑꯗꯨꯒ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯕꯔꯃꯤꯁ ꯃꯤꯂꯤꯇꯔꯤꯒꯤ ꯄꯨꯂꯤꯁ ꯃꯣꯏ ꯃꯌꯥꯝ ꯂꯣꯏ ꯆꯪꯁꯤꯜꯂꯒ ꯀꯩꯅꯣꯁꯤ ꯑꯣꯄꯔꯦꯁꯟꯁꯤ ꯍꯧꯅꯕꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯑꯗꯨꯗ ꯑꯩꯅ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅ ꯀꯩꯅꯣꯗ ꯁꯔꯀꯥꯔꯗ ꯇꯥꯏꯅ ꯉꯝꯗ꯭ꯔꯒ ꯃꯤꯆꯝ ꯃꯌꯥꯝꯅ ꯍꯥꯠꯈꯤꯕꯁꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯗꯤꯁꯦꯝꯕꯔ 1917ꯗꯒꯤ ꯑꯦꯄ꯭ꯔꯤꯜ 1918 ꯐꯥꯎꯕꯗ ꯀꯨꯀꯤꯁꯤꯡꯅ ꯚꯤꯂꯦꯖ 13ꯁꯦ ꯔꯦꯗ ꯇꯧꯋꯦꯕ ꯚꯤꯂꯦꯖ 13ꯁꯤꯗ ꯄꯨꯂꯞꯅ ꯃꯤꯑꯣꯏꯁꯦ 193 ꯍꯥꯠꯈꯤꯑꯕ ꯑꯗꯒꯤ 12ꯅ ꯊꯤꯕ ꯐꯪꯈꯤꯗꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯔꯤꯄꯣꯔꯠꯁꯇꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯃꯅꯤꯄꯨꯔ ꯐꯣꯔ ꯗ ꯏꯌꯔ 1918 to 1980 ꯐꯣꯔ ꯗ ꯏꯌꯔ 1918 to 19 ꯀꯣ 18 to 19ꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯔꯤꯄꯣꯔꯠꯁ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯂꯣꯏꯅ ꯀꯩꯅꯣꯁꯦ ꯑꯇꯩ ꯑꯁꯥꯝꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯔꯤꯄꯣꯔꯠꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗ ꯂꯩꯗ ꯑꯗꯨꯃꯨꯛ ꯁꯤꯗ ꯑꯩꯅ ꯁꯤꯗ ꯃꯔꯨꯑꯣꯏꯅ ꯊꯤꯕꯁꯤꯗ ꯃꯣꯏꯅ ꯔꯦꯀꯣꯔꯠ ꯍꯥꯏꯐꯦꯠ ꯄꯟꯕꯗ ꯑꯗ ꯀꯣ ꯀꯨꯀꯤꯅ ꯀꯁꯣꯝꯗ ꯇꯥꯡꯈꯨꯜ ꯀꯁꯣꯝ ꯈꯨꯜꯗ ꯇꯥꯡꯈꯨꯜ ꯇꯥꯕꯅꯤ ꯁꯤꯗ 45 ꯇꯥꯡꯈꯨꯜ ꯍꯥꯠꯈꯤ ꯑꯗꯒꯤ ꯂꯥꯡꯗꯪꯃꯥꯏꯗ ꯆꯤꯔꯨ 35 ꯍꯥꯠꯈꯤ ꯇꯦꯜꯂꯕ ꯊꯛꯈꯥꯏ ꯃꯅꯨꯡꯗꯅꯦ ꯍꯥꯠꯂꯤꯕꯁꯦ ꯑꯗꯒꯤ ꯉꯥꯔꯤꯌꯜꯗ ꯀꯕꯨꯏ 4 ꯍꯥꯠꯈꯤ ꯑꯗꯒꯤ ꯈꯣꯡꯈꯥꯈꯨꯜꯗ ꯀꯕꯨꯏ 13 ꯍꯥꯠꯈꯤ ꯈꯔꯝ ꯄꯥꯂꯦꯟꯗ ꯈꯔꯝ ꯀꯣ ꯑꯗꯨꯗ ꯂꯩꯕ ꯈꯔꯝꯅꯤ ꯑꯩꯈꯣꯏ 35 ꯍꯥꯠꯈꯤ ꯑꯗꯩ ꯆꯤꯡꯃꯥꯏ ꯈꯨꯅꯧꯗ ꯀꯕꯨꯏ 12 ꯍꯥꯠꯈꯤ ꯀ꯭ꯋꯥꯇꯥꯗ ꯃꯨꯁꯂꯤꯝ 10 ꯍꯥꯠꯈꯤ ꯑꯗꯒꯤ ꯃꯍꯧ ꯑꯃꯁꯨꯡ ꯇꯧꯁꯦꯝꯗꯅ ꯀꯣꯝ 10 ꯍꯥꯠꯈꯤ ꯑꯗꯩ ꯏꯔꯤꯡꯕꯝꯗ ꯃꯩꯇꯩ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯠꯈꯤꯅ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨ ꯂꯩꯌꯦꯕ ꯃꯤ 100 ꯁꯨꯃꯥꯏꯅ ꯍꯥꯠꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯄꯔꯦꯁꯟꯁꯦ ꯐꯖꯅ ꯆꯥꯎꯅ ꯑꯣꯄꯔꯦꯁꯟꯁꯤ ꯇꯧꯗꯕ ꯌꯥꯔꯔꯣꯏꯅ ꯃꯣꯏ ꯑꯣꯄꯔꯦꯁꯟꯁꯤ ꯍꯦꯛꯇ ꯀꯣꯂꯝꯁꯤ ꯀꯌꯥ ꯂꯩꯒꯦꯕꯨ ꯀꯣꯂꯝ 35ꯅꯤ ꯊꯥꯖꯤꯜꯂꯤꯁꯦ 15 ꯀꯣꯂꯝꯁ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯇꯤꯡ ꯀꯣꯂꯝ ꯃꯦꯟ ꯀꯣꯂꯝ ꯃꯌꯥꯝꯅ ꯊꯥꯖꯤꯜꯂꯤꯁꯦ ꯊꯥꯖꯤꯜꯂꯕ ꯃꯇꯝꯗ ꯃꯣꯏ ꯀꯨꯀꯤꯁꯤꯡꯅ ꯃꯣꯏꯅ ꯆꯤꯡꯒꯤ ꯃꯐꯝꯁꯤꯗꯗꯤ ꯃꯈꯣꯏꯗꯤ ꯆꯨꯝ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯑꯦꯚ꯭ꯔꯤꯊꯤꯡ ꯋꯦꯜ ꯇ꯭ꯔꯦꯟꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯁ꯭ꯅꯥꯏꯄꯔꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ
ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯤꯠ ꯑꯦꯟ ꯔꯟ ꯃꯣꯏ ꯄꯥꯏꯕ ꯅꯣꯡꯃꯩꯁꯤꯡꯅ ꯍꯦꯛ ꯀꯥꯞꯄ ꯑꯃꯨꯛ ꯏꯝꯕꯨꯁ ꯇꯧꯔꯒ ꯍꯦꯛꯇ ꯆꯠꯈꯤꯕ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯆꯪꯁꯤꯜꯂꯨ ꯑꯌꯥꯝꯕ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯍꯤꯒꯤꯟꯕꯨ ꯑꯗꯨꯝ ꯁꯣꯛꯑꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯐꯥꯏꯁꯤ ꯕ꯭ꯔꯤꯇꯤꯁ ꯁꯤꯐꯥꯏ ꯌꯥꯝ ꯁꯣꯛꯑꯦ ꯆꯪꯉꯨ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯁꯤꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯂꯩꯁꯦ ꯑꯗꯣ ꯑꯄꯔ ꯍꯦꯟꯁꯦ ꯃꯈꯣꯏꯅ ꯑꯗꯨꯝ ꯁꯥꯊꯤꯅ ꯂꯩꯔꯦꯕꯀꯣ ꯐꯅꯌꯥꯝ ꯌꯥꯝꯃꯒꯁꯨ ꯑꯗꯨꯗ ꯀꯌꯥꯝ ꯌꯥꯝꯅ ꯁꯤꯒꯦꯕꯨ ꯀꯩꯅꯣꯁꯦ ꯃꯁꯤ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯣꯐꯤꯁꯥꯔ ꯌꯥꯎꯅꯅꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯣꯐꯤꯁꯥꯔ ꯌꯥꯎꯅ ꯇꯦꯜꯂ ꯃꯇꯝꯗꯅꯤꯀꯣ ꯑꯩꯈꯣꯏ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯃꯦꯒꯤ ꯃꯇꯨꯡꯗꯅꯤ ꯃꯦ ꯃꯇꯨꯡ ꯑꯣꯄꯔꯦꯁꯟ ꯊꯥ ꯑꯃ ꯃꯅꯨꯡꯗ ꯃꯣꯏ ꯁꯤꯔꯤꯕꯁꯦ ꯑꯣꯐꯤꯁꯥꯔ ꯀꯣ ꯃꯦ 1918ꯒꯤ ꯑꯗꯨꯒꯤ ꯇꯦꯜꯂꯕ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯅꯨꯡꯗ ꯁꯤꯔꯤꯕꯁꯦ ꯄꯨꯂꯞꯅ ꯀꯌꯥꯝꯁꯤꯒ ꯑꯣꯐꯤꯁꯥꯔ ꯌꯥꯎꯅ ꯄꯥꯔꯁꯣꯅꯦꯜ 57 ꯁꯤꯈꯤꯌꯦꯕ 57 ꯁꯤꯐꯥꯏ ꯑꯣꯐꯤꯁꯥꯔꯁꯨ ꯌꯥꯎꯔꯤꯅꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯗ ꯑꯗꯒꯤ ꯄꯥꯔꯁꯣꯅꯦꯜ 138 ꯁꯣꯛꯈꯤꯕ ꯑꯗꯨꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤꯗꯩꯗ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯃꯣꯏꯒꯤ ꯁꯤꯗ ꯃꯣꯏꯅ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯝꯂꯥꯗꯩ ꯐꯪꯕ ꯔꯦꯀꯣꯔꯠꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯦ ꯁꯤꯗ ꯀꯝꯄ꯭ꯂꯤꯠ ꯃꯣꯏꯒꯤ ꯁꯦꯡꯕ ꯁꯤꯈꯤꯕ ꯃꯁꯤꯡꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯗꯤꯇꯦꯜꯁꯦ ꯑꯣꯖꯥ ꯑꯗ ꯍꯦꯗꯤꯡꯗꯣ ꯑꯝꯇ ꯎꯠꯄꯤꯔꯣ ꯀꯣ ꯁꯤꯅ ꯀꯣ ꯁꯤꯒꯤ ꯗꯤꯁꯄꯦꯆ ꯑꯣꯐ ꯗ ꯑꯣꯄꯔꯦꯁꯟꯁ ꯀꯣ ꯄꯨꯂꯞ ꯑꯁꯤꯅ ꯂꯩꯗꯣꯏꯁꯤꯅ 1917 to 18 ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯦꯖꯣꯔ ꯑꯣꯄꯔꯦꯁꯟ ꯑꯃ ꯂꯥꯛꯀꯗꯧꯔꯤꯅꯤ ꯀꯣ ꯁꯤ ꯑꯗꯨ ꯀꯝꯄ꯭ꯂꯤꯠ ꯗꯤꯇꯦꯜꯁꯇꯨ ꯌꯥꯎꯔꯦ ꯃꯣꯏ ꯁꯤꯐꯥꯏ ꯃꯁꯤꯡ ꯁꯣꯛꯄ ꯕꯇꯥꯂꯤꯌꯟ ꯏꯟꯚꯣꯜቭ ꯇꯧꯕ ꯑꯗꯨ ꯂꯣꯏꯅꯅ ꯀꯅꯥ ꯀꯔꯤꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯑꯦꯔꯦꯟꯖ ꯀꯃꯥꯏꯅ ꯇꯧꯔꯛꯀꯗꯣꯏꯕ ꯁꯤꯗ ꯗꯤꯇꯦꯜꯁ ꯃꯌꯥꯝꯗ ꯂꯩꯁꯦ ꯃꯌꯥꯝ ꯌꯥꯝ ꯂꯩꯁꯦ ꯑꯗꯨꯒ ꯁꯤꯔꯛꯏꯕ ꯊꯛꯈꯥꯏ ꯑꯃꯗ ꯁꯤꯔꯤꯕꯁꯤꯡꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯁꯥꯝꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯥꯝ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥꯗ ꯏꯔꯛꯄ ꯃꯇꯝꯗ ꯃꯦ 18ꯗ ꯑꯩꯈꯣꯏꯒꯤ ꯄꯆꯥꯎꯅꯧ ꯆꯤꯡꯃꯥꯏꯗ ꯆꯤꯔꯨꯁꯤꯕꯨ ꯍꯥꯠꯈ꯭ꯔꯦ ꯁꯤ ꯍꯥꯠꯈ꯭ꯔꯦ ꯑꯩꯅ ꯄꯟꯖꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯗꯤꯇꯦꯜ ꯔꯤꯄꯣꯔꯠꯇ ꯕ꯭ꯔꯤꯇꯤꯁ ꯔꯤꯄꯣꯔꯠꯁꯤꯗ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯇꯩ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯆꯦꯟꯕ ꯌꯥꯗꯕ ꯆꯨꯝꯃꯕ ꯉꯥꯛꯇꯅꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯦ ꯌꯧꯔꯛꯄ ꯁ꯭ꯋꯥꯏꯗꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯆꯤꯡꯗ ꯐꯥꯗꯔ ꯑꯣꯄꯔꯦꯁꯟꯁꯦ ꯁꯣꯟꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯁꯤ ꯇꯧꯒꯦꯅ ꯇꯧꯕ ꯃꯇꯝꯗ ꯅꯣꯡ ꯇꯥꯕ ꯑꯇꯩ ꯁꯤꯕ ꯅꯥꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯀꯥꯞꯄꯗ ꯅꯠꯇꯕ ꯅꯥꯔꯛꯇꯅ ꯈꯣꯠꯂꯛꯇꯅ ꯁꯤꯕ ꯌꯥꯝ ꯌꯥꯎꯔꯦꯕ ꯁꯤꯕꯁꯦ ꯑꯇꯩ ꯀꯣꯔꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨ ꯃꯣꯏꯗꯤ ꯑꯣꯄꯔꯦꯁꯟ ꯇꯣꯛꯇ ꯌꯥꯗꯦ ꯃꯗꯩ ꯋꯤꯟꯇꯔ ꯉꯥꯏꯔꯁꯦꯅ ꯊꯣꯛꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯉꯥꯏꯕꯅꯤ ꯋꯤꯟꯇꯔꯁꯦ ꯉꯥꯏꯔꯛꯄꯁꯤꯗꯕꯨ ꯀꯔꯤ ꯇꯧꯔꯤꯒꯦꯕꯨ ꯉꯁꯥꯏꯒꯤ ꯍꯦꯛ ꯉꯥꯏꯔꯒ ꯀꯩꯅꯣꯁꯦ ꯑꯉꯛꯄ ꯐꯪꯅ ꯀꯩꯅꯣꯁꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯕ꯭ꯔꯤꯇꯤꯁꯇ ꯂꯣꯌꯦꯜ ꯑꯣꯏꯕ ꯚꯤꯂꯦꯖꯁꯦ ꯈꯜꯂꯒ ꯃꯔꯨ ꯑꯣꯏꯅ ꯀꯨꯀꯤ ꯅꯠꯇꯕ ꯀꯨꯀꯤ ꯑꯃꯗ ꯍꯨꯟꯗꯣꯛꯑꯝꯃꯤ ꯀꯨꯀꯤ ꯅꯠꯇꯕ ꯚꯤꯂꯦꯖ ꯉꯥꯛꯇꯅꯤ ꯍꯜꯂꯛꯄꯗ ꯃꯔꯨ ꯑꯣꯏꯅ ꯃꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯤꯁꯤ ꯀꯩꯅꯣꯁꯦ ꯔꯣꯡꯃꯩ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯕꯨꯏꯁꯦ ꯃꯁꯤꯗꯅꯤ ꯑꯗꯨ ꯑꯣꯛꯇꯣꯕꯔꯗ ꯚꯤꯂꯦꯖꯀꯤ ꯀꯨꯜꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏ ꯅꯥꯒꯥ ꯌꯥꯝꯅ ꯀꯨꯡꯅ ꯇꯥꯕ ꯑꯣꯛꯇꯣꯕꯔ ꯀꯩꯅꯣꯁꯦ 1918ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ ꯀꯩꯅꯣꯁꯤꯗ ꯀꯩꯅꯣ ꯔꯦꯠ ꯇꯧꯋꯦꯕ ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗ ꯀꯩꯅꯣꯁꯦ ꯌꯥꯝ ꯁꯤꯔꯤꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯀꯕꯨꯏ ꯚꯤꯂꯦꯖꯗ ꯃꯤ 70 ꯍꯥꯠꯈꯤ ꯑꯗꯩ ꯑꯩꯈꯣꯏ ꯆꯗꯥꯗ ꯀꯕꯨꯏꯗ ꯑꯗꯩ ꯃꯤꯑꯣꯏ 10 ꯍꯥꯠꯈꯤꯕ ꯑꯗꯩ ꯑꯋꯥꯡꯈꯨꯜ ꯀꯕꯨꯏꯗ ꯃꯤꯑꯣꯏ ꯀꯩꯅꯣꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯈꯤ ꯃꯁꯤꯡꯗꯤ ꯃꯣꯏ ꯄꯜꯂꯝꯗ꯭ꯔꯦ ꯃꯣꯏ ꯂꯩꯁꯦ ꯔꯪꯄꯨꯜꯗ ꯃꯌꯥꯝ ꯍꯥꯠꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯃꯈꯜ ꯀꯕꯨꯏ ꯚꯤꯂꯦꯖꯗ ꯃꯤ ꯑꯃ ꯍꯥꯠꯈꯤ ꯑꯗꯒꯤ ꯃꯪꯒꯣꯖꯔꯣꯡ ꯀꯕꯨꯏꯗ ꯃꯤꯑꯣꯏ 58 ꯀꯕꯨꯏ ꯈꯨꯜꯂꯤ ꯑꯗꯒꯤ ꯑꯃꯨꯛ ꯀꯕꯨꯏ ꯈꯨꯜ ꯑꯃꯗ ꯈꯔꯝ ꯀꯧꯕ ꯁꯤꯗ ꯃꯌꯥꯗ ꯂꯩꯕ ꯀꯕꯨꯏ ꯈꯨꯜ 250 ꯍꯥꯠꯈꯤ ꯍꯥꯠꯂꯤꯁꯦ ꯀꯨꯀꯤꯅ ꯍꯥꯠꯂꯤꯔ ꯀꯨꯀꯤꯅ ꯍꯥꯠꯂꯤꯅꯦ ꯑꯗꯨꯗ ꯃꯁꯤꯡ ꯍꯥꯠꯂꯤꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯑꯗꯩ ꯁꯤꯗ ꯄꯨꯂꯞ ꯌꯥꯜꯂꯤꯕꯁꯤꯒ ꯍꯥꯠꯈꯤꯁꯦ ꯃꯃꯥꯡꯗ ꯄꯨꯂꯞ ꯌꯥꯜꯂꯤꯁꯤꯒ ꯄꯨꯂꯞ ꯃꯁꯤꯡꯁꯦ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯀꯣꯔꯠ ꯌꯦꯡꯕ ꯃꯇꯝꯗ 999 ꯀꯩꯅꯣꯁꯦ ꯄꯨꯂꯞ ꯑꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯀꯩꯅꯣꯁꯦ ꯃꯈꯜ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯁꯤꯗ ꯂꯩꯕꯗꯤ ꯁꯤꯗꯤ ꯃꯣꯏꯅ ꯈꯤꯇꯪ ꯐꯣꯔꯁ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯃꯇꯝꯗ ꯐꯤꯕꯝꯁꯦ ꯁꯥꯊꯤꯅ ꯇꯧꯔꯕꯅꯤꯅ ꯃꯁꯤꯗꯗꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯆꯥꯎꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯗ ꯌꯥꯗꯦ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥ ꯂꯦꯚꯦꯜꯗ ꯑꯆꯧꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯔꯃꯥꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯂꯩ ꯑꯗ ꯕꯔꯃꯥꯗ ꯂꯩꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯣꯏꯕ ꯐꯣꯔꯁꯦꯁ ꯑꯗꯩ ꯁꯤꯗ ꯂꯩꯕ ꯐꯣꯔꯁꯦꯁ ꯃꯌꯥꯝꯗ ꯄꯨꯂꯞ ꯑꯣꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯕꯔꯃꯥꯒꯤꯅ ꯀꯅꯥꯅ ꯂꯤꯗ ꯇꯧꯒꯦ ꯂꯦꯐꯇꯦꯅꯦꯟ ꯖꯦꯅꯔꯦꯜ ꯁꯥꯔ ꯍꯩꯆ.ꯗꯤ.ꯌꯨ ꯍꯦꯅꯔꯤ ꯀꯤꯔꯤ ꯍꯥꯏꯁꯤꯅꯤ ꯁꯤ ꯂꯦꯐꯇꯦꯅꯦꯟ ꯖꯦꯅꯔꯦꯜꯁꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤꯗꯅ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯖꯦꯅꯔꯦꯜ ꯁꯤ ꯃꯦꯀ꯭ꯂꯣꯛ ꯀꯣ ꯁꯤꯅ ꯑꯁꯥꯝꯒꯤ ꯇ꯭ꯔꯨꯞ ꯁꯤꯅ ꯀꯩꯅꯣꯒꯤ
Burmese ki troop mayam dani Burmese ki kaino le bise tika Assam ki smile hida pula poina mo involved tong do se koi ki battalion Burmese ki battalion 33 ko forces adudi mi lo phong na mo adigi mo Assam dagi na battalion nipan pulap na kaino je pulap na sida changhan na bai na sida le re aduda kaino je troop se pulap na Burma dagi na battalion 33 ki troop masing se 3011 Assam dagi leiba battalion nipan dagi na 3223 China koi competence ngakte ni ngui pai kamna ka nong ngakte adu non competence medical corps ati mayam am lai 696 de portai puna ba careers na 7650 loi ko 7650 chi mayam chi sumaina lamga de handak ti strategic fadra moi ki prong do mong dan tha thira mong dan tawre to de chi de casualty yaw dre o kan de moi na dum November 17 2018 try to hold again kanogi me kanogi Meetei 20 do 2019 ki Meetei 20 operation complete loy other surrenders ma'am surrender tore kap ama khakta chip ama khakta si ate te loy surrender loy surrender tore adumaina kaino se admaina akhoi Kuki Rebellion se namtha ki ba hosi aina sigi matang lai chok chawa akhoi ki kaino sida akhoi ki leim matam sida makhoi ki miyam so Kuki ki miyam ma sida hopchara leibi akhoi ki British na chok kam force miyam da khulai phajaba as motor kai ki miyam moi chin re miyam do chengnabdo maduda thengnabdo to Wakibdo, Kaigum, by chance, Moidi, Ladam Drinkle, Karam, even Burmabu, Ladam Drinkle, Sidale, Nong Hidana, Aquasi Moina, Loxalam Bifum labor. Loxalam Dadi, I don't Matam didn't cookie lane and no way. Matam was a British, my Animax the Gi, force of Matiang Pangam, the Adam Lupam Bayar, Lupa, other Lupam Jarni. I do the mind talk not quickie, Kaino say a quiz, they British na can give you worry though, quickie material man, they think so funny labor porse. I do Kaigumba Lam Dada, they equip the Mong Matada, Quidi, Kulai Pangi, Lulo Cacre, Kulai Lulo Cacre, the British and the company, Lulo to decre. Pawali Hendreva, Pawam the late defense system the late I am with Tanga Buluinum to Tamyati. Matam lazy. No, everything. I quit the Prague could tell never. Could tell Matam, Mother Kudung Jab, the Lord could reach a Lord again at all never. I don't know, Sigi Engels the Anglo Manipu wars and can be more patable motive though. I don't know how you see more see the labor state Sinaga Moina, a quick Manipurgi, Nito Gumana, the Power Holocaust, here, Red Doge, low Kudum Jabito. I think 91 land is the Jova, quickie. Told a quick maintaining on heck, my tea gray, hey, Matam Sida, could on that heck, to Bogana. Kudong Jabilo force committee Tanasing Matang Loin withdraw to her and Kaidogi Quiggy Kanosin. A quick Kabuis Tangul Tabak Mapumsing at a Takatan told me, Mohalem. Pull up the Kanose, pull out Kulama Quiggy Kanose, Liang me. Nagawen body. Ado pull up in a poor and dim live the pull up with red or Hingover Makali, the Kano Katani, Hingo Sam Party. Loy Harley. I think more labor, can say, Topa, it's not plan spares can happen. Almina, Moina, I do that pull up to Mokuki or Trader motive, Kmachum dog, Kielagas, man, Lucia, missing, displaced of Lamzum looks low. The same technique show is that our man, houses done scenery, lazy. I don't learn. She held up with them that kind of say, Kuki Rebellion, as a first world war, not my couldn't have a lot of it. I think the second world war, I said the cookie and a quick Japanese want to give me a mamma Tungsalaga, cookie say, Adam Yawi, Burmese Independent Army, type Torga. He did the bombing Torga, Mayam to you. I do give that Makuni Yawam, Mayam, to give about least Yambem, she, Mayama, Makut activate over the aeroplane that my cookie to a boom tather in Manipura, kind of Meetei 1942. He's the tather me,
ꯂꯞ ꯊꯥꯗꯔ ꯃꯤ ꯁꯤꯔꯤꯕ ꯑꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯆꯤꯡꯉꯥꯈꯝ ꯃꯥꯟꯗꯣꯞꯇꯒ ꯃꯇꯝ 43ꯗꯒ ꯍꯥꯏꯔꯒ ꯆꯥꯛ ꯀꯟꯅ ꯆꯥꯔꯤꯉꯩ ꯃꯌꯥꯝꯗꯣ ꯊꯥꯗꯔ ꯁꯤꯈꯤꯕ ꯀꯨꯀꯤ ꯉꯥꯛꯇ ꯑꯗꯨꯁꯨ ꯃꯣꯏ ꯌꯥꯔꯗꯤ ꯃꯇꯝꯗꯨꯁꯨ ꯕ꯭ꯔꯍ꯭ꯃꯥꯁꯤ ꯂꯧꯁꯟꯈ꯭ꯔꯕꯅꯤ ꯑꯗꯩ ꯁꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯈꯨꯗꯣꯡꯆꯥꯕꯗꯣ ꯁꯤꯗꯁꯨ ꯃꯣꯏꯅ ꯂꯧꯁꯟꯒꯦꯅ ꯑꯗꯨ ꯑꯦꯇꯦꯝꯅꯦꯕ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯔꯤꯕꯤꯂꯤꯌꯟꯗ ꯑꯣꯏꯔꯦ ꯃꯣꯏꯔꯥꯡ ꯁ꯭ꯋꯥꯏꯗꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯁꯣꯟꯗ ꯂꯩꯕ ꯅꯤꯡꯊꯧꯒꯤ ꯑꯁꯣꯝꯒ ꯍꯦꯛ ꯌꯥꯅꯗꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯈꯦꯂꯦꯟ ꯉꯥꯛꯇꯦꯜ ꯂꯩꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯚꯩꯈꯦꯠ ꯆꯠꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯂꯩꯈꯤꯕ ꯁꯨꯝꯕꯩ ꯄꯣꯠ ꯌꯥꯅꯗꯕꯅ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯁꯣꯟꯗ ꯅꯤꯡꯊꯧꯁꯤꯒꯤ ꯑꯣꯄꯣꯖꯤꯠ ꯔꯣꯝꯗ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯗꯧꯅ ꯁꯦ ꯆꯤꯡꯉꯥꯡꯈꯝ ꯁꯅꯥꯖꯥꯎꯕꯁꯤꯅ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯏꯍꯥꯟꯅꯕ ꯏꯊꯥꯏꯒꯤ ꯇꯣꯜ ꯀꯩꯅꯣ ꯐꯣꯔꯦꯁꯇ ꯏꯊꯥꯏꯒꯤ ꯑꯗꯨ ꯑꯦꯇꯦꯛ ꯇꯧꯕꯗ ꯃꯣꯏꯔꯥꯡ ꯑꯗꯨꯒꯤ ꯃꯤ ꯈꯔ ꯌꯥꯎꯕꯗꯧꯅ ꯑꯗꯨꯝ ꯄ꯭ꯔꯖꯦꯟ ꯇꯧꯋꯦꯕ ꯏꯟꯚꯣꯜቭ ꯇꯧꯋꯦ ꯑꯗꯨ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯗꯁꯨ ꯑꯁꯣꯝꯗ ꯈꯔ ꯑꯥꯏ.ꯑꯦꯟ.ꯑꯦ ꯀꯩꯒ ꯁꯣꯝꯗ ꯈꯔ ꯌꯥꯎꯔꯨꯔꯤꯗꯣ ꯁꯣꯝꯗ ꯂꯩꯕ ꯕ꯭ꯔꯤꯇꯤꯁꯀ ꯆꯠꯇꯕ ꯁꯣꯝꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯣ ꯑꯣꯟꯅ ꯇꯩꯅ ꯁꯨꯝ ꯆꯠꯄꯩ ꯄꯦꯟꯅꯗꯕꯒꯤ ꯑꯗꯨꯝꯕꯒꯤ ꯃꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯣꯄꯣꯅꯦꯟꯁꯤꯅ ꯈꯨꯗꯣꯡꯆꯥꯕꯗꯣ ꯍꯥꯏꯗꯤ ꯁꯦ ꯑꯩꯈꯣꯏ ꯐꯨꯠꯕꯣꯜ ꯃꯦꯠꯆꯇ ꯗꯤꯐꯦꯟꯁꯇꯣ ꯈꯤꯇꯪ ꯍꯦꯛ ꯁꯣꯜꯂꯒꯗꯤ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯏꯗꯅ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯒꯨꯝꯕ ꯌꯥꯝ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯆꯦꯗ ꯇꯥꯗꯅ ꯑꯗꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯔꯦꯀꯣꯔꯗꯇ ꯂꯥꯏꯔꯤꯛ ꯀꯌꯥꯗ ꯇꯥꯅ ꯂꯩꯕꯁꯦ ꯃꯌꯥꯝꯗ ꯊꯝꯕꯤꯕ ꯑꯗꯣ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯅꯦ ꯇꯦꯟꯇꯛꯅ ꯁꯤꯒꯨꯝꯕ ꯄꯔꯥ ꯃꯌꯥꯝ ꯍꯤꯁꯇ꯭ꯔꯤꯁꯤꯗꯒꯤ ꯇꯝꯃꯕꯀꯣ ꯍꯥꯏꯗꯤ ꯏꯕꯤꯗꯦꯟꯁ ꯃꯌꯥꯝꯁꯦ ꯇꯝꯃꯀꯥꯟꯗ ꯍꯧꯖꯤꯛ ꯋꯦ ꯐꯣꯔꯋꯥꯔꯗꯇ ꯑꯣꯖꯥꯅ ꯄꯣꯏꯟ ꯑꯃꯅꯤꯈꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯨ ꯄꯨꯝꯅꯃꯛꯇ ꯄꯣꯏꯟ ꯑꯃꯅꯤ ꯅꯪ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯅ ꯊꯝꯅꯤꯡꯉꯤ ꯑꯣꯖꯥ ꯁꯤꯗꯒꯤ ꯄꯔꯥ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯅꯤꯄꯨꯔꯅ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯤꯞꯁꯅꯤ ꯃꯥꯅ ꯁꯨꯄꯔ ꯆꯤꯞꯅꯤ ꯆꯤꯞꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯩꯕ ꯄ꯭ꯔꯖꯥꯁꯤ ꯃꯥꯒꯤ ꯁꯔꯚꯦꯟꯁꯦ ꯂꯣꯏꯅꯃꯛꯁꯦ ꯁꯔꯚꯦꯟ ꯉꯥꯛꯇꯅꯤ ꯑꯗꯨ ꯁꯔꯚꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯍꯟꯗꯦꯕ ꯇꯝꯍꯟꯗꯦ ꯑꯗꯨ ꯇꯝꯍꯟꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ 1891 ꯋꯥꯔ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤꯡꯁꯤꯗꯤ ꯃꯣꯏ ꯃꯔꯨꯑꯣꯏꯅ ꯆꯤꯞꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯤꯖꯣꯔꯥꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯂꯨꯁꯥꯏ ꯍꯤꯜꯁꯇ ꯆꯠꯂꯒ ꯃꯣꯏ ꯏꯗꯨꯀꯦꯁꯟ ꯐꯪꯈ꯭ꯔꯕꯅꯤ ꯃꯣꯏꯗꯤ ꯏꯗꯨꯀꯦꯁꯟ ꯐꯪꯕ ꯍꯧꯈ꯭ꯔꯦ 1887 88ꯗ ꯉꯟꯇꯥꯅ ꯐꯪꯈ꯭ꯔꯦ ꯆꯤꯞꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯐꯪꯗꯕꯗꯨ ꯑꯩꯈꯣꯏ ꯏꯗꯨꯀꯦꯁꯟꯒꯤ ꯃꯉꯥꯟꯁꯤꯃ ꯁꯨꯡꯐꯪ ꯐꯪꯗ꯭ರೆ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯎꯟꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟ 1873 ꯅꯣ ꯁ꯭ꯀꯨꯜ ꯑꯦꯠ ꯑꯣꯜ ꯀꯩꯝ ꯂꯩꯇꯕꯅꯤ ꯑꯗꯨꯒ ꯁꯤꯕꯨ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯍꯥꯏꯅ ꯂꯥꯛꯏꯁꯤꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯤꯇꯤꯁꯅ ꯀꯩꯅꯣ ꯑꯩꯈꯣꯏ 1891ꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯇꯤꯒꯨꯁ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ 1894ꯗꯒꯤ ꯈꯤꯇꯪ ꯐꯪꯁꯟ ꯇꯧꯔꯒ ꯇꯞ ꯁ꯭ꯀꯨꯜꯁꯤ ꯍꯤꯡꯒꯠꯂꯛꯑꯀꯥꯟꯗ ꯋꯦꯁꯇꯔꯟ ꯏꯗꯨꯀꯦꯁꯟꯁꯤ ꯂꯥꯛꯄꯅꯦꯕ ꯑꯗꯨꯁꯨ ꯋꯦꯁꯇꯔꯟ ꯑꯩꯈꯣꯏꯅ ꯃꯇꯝꯗ ꯃꯥꯡꯉꯤ ꯍꯥꯏꯕ ꯑꯃ ꯀꯩꯅꯣ ꯁꯥꯍꯦꯕꯁꯤꯡ ꯃꯥꯡꯉꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯂꯦꯇ꯭ꯔꯤꯟ ꯆꯪꯕꯗꯁꯨ ꯏꯔꯨꯖꯊꯣꯛꯇꯦ ꯈꯣꯠꯇꯣꯛꯇꯦ ꯃꯥꯡꯉꯤ ꯃꯈꯣꯏꯁꯤꯡ ꯄꯨꯔꯥ ꯃꯥꯡꯕ ꯃꯣꯏ ꯆꯪꯕ ꯏꯃꯨꯡꯗꯨꯕꯨ ꯂꯣꯏ ꯃꯥꯡꯉꯦꯅ ꯏꯟꯊꯣꯛꯄꯅꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯝꯇ ꯄꯥꯏꯗꯦ ꯀꯔꯤꯝ ꯃꯌꯥꯝ ꯑꯝꯇ ꯇꯧꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯗꯨꯀꯦꯁꯟ ꯋꯦꯁꯇꯔꯟꯏꯗꯨꯀꯦꯁꯟ ꯐꯪꯉꯤꯁꯤꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯃꯥꯔꯁ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗꯣ 1950ꯒꯤ ꯃꯇꯨꯡꯗ ꯃꯔꯨꯑꯣꯏꯅ ꯐꯪꯕꯅꯦꯕ ꯑꯗꯨꯅ ꯀꯨꯀꯤꯁꯤꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅꯗꯤ 40 to 50 yearsꯇ ꯍꯥꯟꯈ꯭ꯔꯕꯅꯦꯕ ꯆꯤꯞꯁꯅ ꯑꯗꯨꯅ ꯃꯣꯏꯅ ꯏꯪꯂꯤꯁ ꯐꯖꯅ ꯍꯩꯈ꯭ರೆ ಅದು ವೆಲ್ ಪ್ಲಾನ್ ಫಜನ್ ಅೋಯ್ರೆ ಅದನ್ನ ಮೊಯ್ಸಿ ಸಾಹೇಬ್ಸೆ ಬ್ಲ್ಯಾಕ್ ಸಾಹೇಬ್ ಬ್ಲ್ಯಾಕ್ ಸಾಹೇಬ್ ಹೈದಾರೆ ಅಮದ್ರ ವೈಟ್ ಸಾಹೇಬ್ ನೀ ಬ್ಲ್ಯಾಕ್ ಸಾಹೇಬ್ ಚಿ ಮೊಯ್ ngata ಅೋಯ್ಗ್ರಬ್ನೆ ಮೊಯ್ ngata ಅೋಯ್ಗ್ರಬ್ನೆ ಅದು ಮೊಯ್ ಪ್ಲಾನಿಂಗ್ ಲೇಕಂದ ಅಕೋಗಿ ಕೈನೋ ಇಂಡಿಯಾದ ಮರ್ಸ್ ತೌರದ ಅಕೋದಿ ಚಿಪ್ಸ್ ನಿಂಥೌಜಿ ಮುಥಖರಕಾಂದದಿ ಮಖೋಯ್ದೆ ಅದಮ್ ಲೇಂಗ್ದ ಅದಮ್ ಲೇಹೌರೆ ಲೇಕಂದ ಅಕೋಗಿ ಪೋದಿ ಅಕೋಗಿ ಕೈನೋದ ಅಕೋಗಿ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯂꯥꯛꯑꯦ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯂꯥꯏꯔꯤꯛꯁꯨ ꯐꯖꯅ ꯍꯩꯍꯧꯗꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯗꯤ ꯃꯤꯈꯠꯅꯦꯅ ꯃꯤꯇꯣꯞꯅꯦꯅ ꯃꯤꯁꯤꯗꯗꯤ ꯈꯟꯒꯠꯂꯒ ꯃꯗꯨ ꯂꯩꯕꯥꯛ ꯉꯥꯛꯀꯗꯕꯅꯤꯅ ꯇꯧꯔꯛꯄꯅꯤ ꯑꯗꯨꯗꯩꯗ ꯃꯗꯨꯗꯩꯗꯗꯤ ꯀꯩ ꯇꯧꯔꯒꯦ ꯏꯗꯨꯀꯦꯁꯟ ꯋꯥꯠꯂꯕꯅꯤꯅ ꯚꯤꯖꯟ ꯋꯥꯠꯂꯦ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯦ ꯋꯥꯠꯂꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯊꯪ ꯂꯣꯏ ꯍꯣꯔꯛꯇꯅ ꯉꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏ ꯇꯥꯏꯅꯤ ꯑꯣꯟꯗꯗꯅꯦ ꯀꯨꯀꯤꯒꯤꯅ 10ꯅ ꯀꯜꯂꯤ ꯑꯃꯅ ꯀꯜꯂꯤ ꯍꯥꯏꯁꯦ ꯃꯣꯏꯗꯤ ꯐꯖꯅ ꯋꯤꯠ ꯄ꯭ꯔꯤꯁꯤꯁꯟꯅꯤ everything well fazana study tawrga chi oigedage de fazana urkanda tawrpane moi nung kallisi adana akoi tungda lakadaba akoi hisi oina oige hedardi kamain tawrga akoi haugiba singsi history meitei gi oibe history singsi kari akoi kana akoi di attack tawrge kamain tawrga akoi meitei se kamain chakholaga kamain stable oina legige ko stable laji kumaina akogi Begajanda Maharaj matamda kumai to nungaina stable oin laikiba lan phenam to ko ade konanga Chandrakirti Maharaj matamda sum in stable oina pra chahi 50 mo ko nearly 40 years pra in tam laikiba singba ade singse kumaina laigi noido akoi maroina akogi power da achoba akogi Manipur city
ꯑꯆꯧꯕ ꯄꯋꯥꯔ ꯑꯃꯅ ꯕꯦꯛ ꯇꯧꯔꯒ ꯍꯦꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯍꯤꯡꯕꯗꯧꯅ ꯇꯧꯋꯦꯕ ꯑꯗꯨ ꯂꯩꯀꯥꯟꯗ ꯑꯗꯨꯏꯗꯗꯤ ꯁꯨꯝꯕ ꯑꯩꯈꯣꯏ ꯂꯩꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯂꯩꯕ ꯐꯤꯕꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔ ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯒꯦꯗꯣ ꯃꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇꯪ ꯏꯁꯥꯒꯤ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯨ ꯏꯁꯥꯒꯤ ꯂꯩꯖꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯈꯪꯖꯕꯗꯗꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯈꯤꯕ ꯍꯤꯁꯇ꯭ꯔꯤꯗꯣ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯩꯔꯝꯒꯦꯗꯣ ꯈꯪꯗ꯭ꯔꯗꯤꯅꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯕꯨ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯗ ꯊꯦꯡꯅꯩ ꯕꯩꯀꯆꯟꯗ꯭ꯔꯒꯤ ꯃꯃꯥꯡꯐꯥꯎꯗ 1755ꯗ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯈꯨꯟꯇꯥꯛ ꯂꯥꯟꯆꯤꯡꯕ ꯇꯧꯈꯤ ꯑꯗꯒꯤꯗꯤ ꯃꯊꯪ ꯂꯥꯟꯁꯤ 1764 ꯇꯥꯈꯤꯕ 1770 ꯑꯁ ꯂꯥꯛ 3 ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯕꯔꯃꯤꯁꯅ ꯐꯥꯈ꯭ꯔꯒ ꯍꯜꯂꯛꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯑꯗꯨ ꯍꯜꯂꯛꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯀꯌꯥ ꯑꯃꯅ ꯍꯥꯠꯈꯤ ꯑꯗꯒꯤ ꯀꯌꯥ ꯑꯃꯅ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯕ ꯃꯣꯏꯗ ꯑꯗꯨꯝ ꯀꯥꯁꯤ ꯍꯣꯔꯁ ꯍꯥꯏꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕ ꯍꯤ ꯌꯣꯟꯕ ꯂꯧꯕꯨꯛ ꯈꯣꯏꯍꯟꯕ ꯃꯤꯅꯥꯏ ꯑꯣꯏꯍꯟꯕ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯑꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕ ꯂꯣꯏꯅꯅ ꯉꯁꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯍꯤ 3 ꯈꯨꯟꯗꯥꯛꯄ ꯍꯥꯏꯅ ꯑꯃꯨꯛ ꯕꯔꯃꯤ ꯅꯨꯡ ꯂꯥꯟꯗꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯑꯃꯨꯛ ꯄꯨꯔꯥ ꯂꯧꯁꯤꯟꯈ꯭ꯔꯕꯅꯤ ꯂꯧꯁꯤꯜꯂꯀꯥꯟꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯤ 3,000 ꯑꯃ ꯑꯗꯨꯃꯥꯏꯅ ꯕꯔꯃꯤꯁꯅ ꯍꯣꯏꯔ ꯆꯠꯈꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯤ ꯃꯔꯨ ꯂꯣꯏ ꯍꯣꯏꯔ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯤꯁꯦ 3,000ꯃꯨꯛꯅꯦꯕ ꯀꯔꯤ 1,00,000ꯃꯨꯛꯅꯦꯕ ꯑꯁꯣꯝꯗ ꯑꯗꯨꯏꯗꯤ ꯑꯍꯥꯟꯕ ꯕꯩꯀꯆꯟꯗ꯭ꯔꯐꯥꯎꯗ 3 ꯂꯥꯛ ꯑꯃ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯣꯟꯅ ꯆꯍꯤ 3 ꯈꯨꯟꯗꯥꯛ ꯂꯥꯛ 3 ꯑꯃ ꯆꯦꯟꯊꯣꯛꯈꯤꯕ ꯁꯣꯟꯗ ꯂꯩꯍꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯃꯃꯥꯔꯥꯅꯤꯁꯦ ꯆꯪꯉꯀꯥꯟꯗ ꯂꯩꯔꯤꯁꯦ ꯆꯤꯡꯗ ꯂꯣꯜꯂꯒ ꯃꯩꯇꯩꯁꯦ 9,000 ꯈꯛ ꯂꯩꯌꯦꯅ ꯑꯩꯈꯣꯏ ꯕ꯭ꯔꯥꯎꯟꯒꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯋꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯐꯤꯕꯝ ꯁꯨꯃꯥꯏꯅ ꯂꯩꯔꯀꯥꯟꯗ ꯑꯋꯥꯕ ꯊꯦꯡꯅꯈꯤꯕꯁꯦ ꯊꯥꯏꯅ ꯃꯩꯇꯩꯁꯦ ꯍꯥꯟꯅ ꯑꯋꯥꯕ ꯊꯦꯡꯅꯗꯅ ꯂꯥꯛꯑꯦꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕꯗꯨ ꯊꯦꯡꯅꯗꯅꯕꯒꯤꯗꯃꯛꯇ ꯍꯤꯁꯇ꯭ꯔꯤꯗꯤ ꯈꯤꯇꯪ ꯈꯔ ꯈꯪꯉꯒ ꯇꯨꯡꯗ ꯐꯖꯅ ꯏꯁꯇ꯭ꯔꯦꯇꯦꯖꯤꯛ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯁꯤꯒꯤꯗꯃꯛ ꯌꯨꯅꯤꯇꯤꯗꯤ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ